Welcome to Northeast Window, to the special program of Northeast Dialogue, a dialogue to connect the people of Northeast. Ngasi na Northeast Dialogue is special episode sida ikin thamjiri topic si war of words intensifies hai bachini. Hauzik election si nomo gi nakselak gi roina na election ki campaign shu gi momentum su kai na wa khalakpa masi gi roina na tonga political parties sing na makoi na thado ibe candidates sing asi assert over makoi gi position si chumi amasung makoi the election sida vote adum thu e haiba basi the yumphom oraga election si kana bagi namakta lalong yat pam de sin basi gi chang si yam kana wa khalakpa masi gi roina na political party sing na political party amana amada hunnaba blame game townaba allegation ma'am ama townaba charges ma'am ama townaba si nong gi chang si hengalai masi bot tonga political party sing dagini hoji phawda ma leiba manipur gi apun ba candidate se inner ama outer gi oina tonga candidate sing da inner gi oina Bharatiya Janata Party ki candidate che 30% ko ma hoji ki education minister sin oire India bloc ki oina Congress ki candidate oza bimol akoijam mahaksina candidate oire Republican Party of India athwale gi maheswar thonajam oire masi gi mathakta independent candidate supported by MPP and the People's Party RK Kaiku oire masi mathakta tonga candidate sing leidi chingda mapung oina NFF ki BJP na sogatpa NDA alliance ki amasung leda gi candidate oina thogli base Timothy Jimik aloina Congress Party gi yam maka yam nakna lamba si oigini hedina mamna asa tonari si Alfred Athar ani sini masina taba top candidate kharasu yauri independent candidate sing yauri matang sida candidate mam ji marakta bahut kana bi khonara war of words have tare party में hunba candidate में hunba मैम सी ले पते नहीं लेते ना लाख पदनी ngasi gi episode sida ikoi saruk ya very expert panel je taram nok se ga khun bu chege aham da taram nok cheri Republican Party of India athwale ge maisho thonazum represent over was ikoi tamo group captain retired in Air Force Ben ceremony tamo taram nok cheri ka khun bu cheri ani sibada taram nok se ga manipur saknai ba social activist ton bihram sing da social and political issues ke ada ikoi ki electronic amadi print media me am the comment to biriba yamasak naiva social activist ni Dr. Kiran Yendrembam taung tram nok seri ka khun bocheri ahum sabad tram nok sege Manipur Pradesh Congress Committee ki yam machin tum khalakli ba ikoi ki spokesperson ni Bankim Chandra Maiti ikoi dabangim tram nok seri ka khun bocheri ahan bazi ai political party ani ga hojage aham the Republican Party of India da lakchege hojik Republican Party of India da lakchening bazi maroina RPI jasu charges मैम ले RPI ने जो अटोप political party मैम में द charges तौदो बदी नते अदो RPI द लाक्चनिंग मुझे मपुइना RPI द ओरिबस charge जी श्री महेश्वर थोनाउजम सी ngसागी BJP हजि सरकार पारिबा political party सिगा याम नकदन लेबा मिसक अमनी हाइबगी charges सिनी मसी not just political party ने तौबदन न social media द मागी पिरिबा comment even ngasi मग अखोगी सिदा लेरिबा Northeast Dialogue सिगी YouTube amadi Facebook ki comment su masi mu hundaram doini matang sida eko RPI gi makidi gi kya hana sing ki bele masi RPI habsi NDA alliance ki manung chan bani even RPI gi supremo eriba masamak se party si ki leader masamak se so maka NDA ga nakna ba BJP ga nakna ba misa amani haidana masi matang tonga fu mayam funduk pa lege masi da RPI de ki su sing doi tawutabu hojik lai riba word sida aikogi RPI na masigi wangsi kamaini yengi amasung kamain pokum bina honari heb oi han mukla maya mutaram na kurumjari maisor tonabum suma ke supporter gi maike degi hoi how bodagi maisor tonabum na board lepin hana nomination file torpa horpa matam adwai degi hona khoigi opposition contesting opposition not ruling opposition contestor opposition candidate mayam amasung magi supporter na adum masi question asi handuna labni kayarak su hanna sengdok chagre amaka su naija ge khoi gi RPI asi not only alliance with BJP Congress ta palingai de su center da RPI ge alliance torga sarkar sembada yawe aduga huji oiriba sarkar asi de su BJP ge alliance oine yawe adun masina ta oiraga su akoina BJP gi part amani haibidi yaroi masi NDA BJP su RPI su NDA gi
group amani BJP na khara mi yamna kai habigi mogi maming le bewani like India bloc tasu ekoi gi Kerala da herga Congress ka CPI ga dum contest tawnari makoi India bloc ki group amani aduga loina na West Bengal dasu TMC ga adu Congress ka dum contest tawnabagi paw dum taje aduna si poll gi sidi alliance hai basa sumaina moi India bloc ki manung da contest tawnaba du maina akoi BJP ga akoi gi RPI ga su Manipur gi Imphal inner sida su contest tawri BJP makoi gi su candidate lai akoi RPI su candidate lai aduga loina na Assam dasu seat manga contest tawri bani RPI ha base aduna masi hozik alliance ni haibidi yaro adubu alliance oiraga su akoina yamna chawo party na tabnina not only RPI there are so many parties small parties which can make and break the formation of government some na have the Sri Atal Bihari Bajpayee na prime minister oi matamda supna tagi vote ama khatang da sarkar kairi bane ba aduna RPI picture ga su magi sobo role ama lai aduna sarkar form tawda support tawraga pairaga makoigi akoina khudong chaba akoi iraicha mayam khudong chaba habse loguni habse masina pandam oiraga alliance oibini adugi su matakta akoigi huji paliba Mizoram gi sarkar asisu BJP ge alliance ni moi support tong ni NPF su alliance ni Nagaland su pale ko moi myam se alliance ngakni adu ergo su makoigi interest sokla ga di moi su even Bharat sarkar na haiba orders me amama even FMR gi handak wari saba border fencing tawba adu me amdu tawre haina hairibni adum haina tawdana RPI su akoigi interest sokpa maitai furup asigi interest sokpa leiraga di RPI ni NDA alliance orgo su BJP da kesu support oro issues based oidoi ni masigi common minimum program OBI adagi akoigi interest sokpada kedong desu akoina makoina haibadu high command na haiba BJP amasung Congress na yabadu maina khoni yagadaba leite aduga loina na Sri Maheshwar Thonawjong na hanna na haibigra duni akoigi ireicha Manipur first party second aduna adugumba situation lakpa taragadi party bok thadok pa yai haina aduna sidam mayamna kadimata mipai bigunu Maheshwar Thonawjong BJP का contest तौरी बनी BJP alliance नते संदोक पर क्या आमस में लड़म गनी माबू बोट का गगनी हाई दना हजिक में आमना अच्छा वो यह वो मोरी बनी अदुना मसीगी मतंग दा माबू कहानी दब कांगू मना संदोक पर मैं आम लोगी गनो हाई हाई जनिंगी अदुगा हजिक पोल से contest तौरी ना अकोई BJP के alliance नते हाई से इन में आम फंग थम जनिंगी BJP में RPI alliance नते मसीगी election जी result लाभ मतुंग दा मसी Manipur gi interest ta any party ama khusam daraga sarkar shimge be ai piklam bai ai RPI ya magi importance ama significance yam chawi habani aduga kai gumba ekoi gi BJP na Manipur gi interest ngak ta targa di BJP gi chapni gani habi go ofum se leite habi sima RPI gi maki gi phungdoi mathang se Congress party da lakning baje ngasi Bharatiya Janata Party BJP Manipur gi yuba morcha gi oiba program amada Manipur gi chief minister Sri Biren phungdo ki wafam je prime minister Sri Narendra Modi na handak Manipur gi matang da wafam thamkhidana gidabagi maroi maram si parliament horam daida nupi ani gi photo amadi video sing maroi na mogi fitong da photo amadi video sing viral ohelaki baze masi Congress na ni haidani yam akan charge ma tawri madu meram na prime minister na wangang gidabani habagi wafam ama even prime minister na ngangi wangang gidabadu chief minister moi na madu nuaite haba wafam wawa thami mazi yam strong charges amani Congress party gi make da thami base masi da na Congress amadi BJP ani gi merta allegation mayam am charges mayam amadi lady but particularly masi gi wafam si dagi hawraga Congress na kamai react tobigani aduga habidu khirang thambi Congress ma gi election haibase tongan ba political platform da leiriba party gi leader sing worker sing awai khum khara tawba haibase adum chanaduna la aba pone amaga hunai haidana so hekta vote ki chance lauraga sumaina panghai haijan bagi thabak si de koi tawroi da bani issue da base tawraga khara chatpa matam oirabra khalle yamna advance oiraba society amadane koi na ngasi hingi se aduna election gi karigumba some political gains khara phangnana bagi damakta laibak ki maru oiraba issue kaya bu tungoinaram laga tongan ba party da blame tawraga masagi party dugi lobham thokpa responsibility buna amata laudana punamak to avoid tawthoaga thawoi thawsadana atopa party da ngangaga leiba haibase masi mathau masak khangdaba sarkar soiraba completely failed oiraba akoigi governance da zero oiraba administration pura zero oiraba adugumba
political party amaneba BJP se asuk kuiba matam se megi tang ahumdagi na ngasi phawbada honorable prime minister na wafam amata phongrok taba karigino na leibak miyam sina hangaga lakpadadi nongmata khunggiba leiteba mahakna honorable prime minister Shri Narendra Modi na statement amta phongrok taba se masi karigino hangakanda election hayeng hangsit khakta ngaira kanda phi thongdaba dugda maram oir kanda aduda base tawraga adugine haiba se masi official statement laba Prime Minister na mangonda hairakre haibadugi akoi leibak praja miyam sida akoi khanghanbiba yagadraba madugi da maktane aina ngangdabasi haidana adu wertaragadi megi tang ahumdagi na hujiki laibak thiba thodok haiba tare akoi nupi khara some community kharagi adu maina akoi phi thongdabagi video aduna haiba singdo adugi marak tuda laikriba adugi tha mayam dudi adu da suma silent oina akoi wahi amta phongdoktana laigibadudadi High incident to talk to my mamang to the Prime Minister and Lang the Bagimaram de Carino. Huji, Adugi Matung the La Akanda Kaktada, Aduda, Charles Toxalaga, Adugine Hibase. I see Levak Prazam Yams in a Yagadraba. Yagadraba Sibo. Sumain Todana, Yamna Karihani unfactual or reporter based Toraga. Magi, Haki political gimmick. Topa Ninga Pokok the Lapa, Hangaki. Deliver crowd to the web ama sagat na bo na ba election mayagi akogi pangai haijan base asigumba blame game se prajana sungta taning wai hujik asuki matik wanaraba matam kham thengna waraba matam sidabu amaga pangai haijan na bagi matam na teba adugi sarukpudi aikoi amata punna lepminaraga unity leise na sarkar masamak tu na natraba lawrami base hujikna election gi namada tokhai tahalle harakanda amana blame tawnarakanda apun bagi wari do kadai chakhrage baswaisida hujik political solution amta purak pasunate dialogue process ta lak pasunate karigumba table da aphoigi adugumba form tarakna ba lambi poram amta yat pa natrieba aduga masidai da election da hayeng hangsit election ngaira kanda prime minister na wangang da bagi maram adunane haibaside sigi waside adu itaragadi achum aran amata thidokna center ga phajana communicate tawdana unabasu phangdaba manipur gi BJP sarkar jina prime minister ga nongtasu unaba phangdaba nongmatasu chatlaga appointment su pibiraktaba sidasu nongtasu lakpidaba pausu phauna koi gi mana adu haire ena kok myam se utchaina naba wahayama kok nga ki haijanba maleba sidi kasu honorable prime minister na sumaina haira amoyeba asigumba nga ki haijan base ekoi tawbigano yamna complicated oiba issue ne hujik tawrise yamna complex oiba issue sida tarai na lawba manba yamna irresponsible oiba leader amagi statement manba ngaya ki hapta khudingi statement hongba tha khudingi statement hongba se sumain tawbigano haibase ai haininge aduna masidi political gi nga ki khudong chana ba lawbani aduga makhoina masidaida miyambo thamhaire harakanda utchairaga tawbuneba aduga hujiki aikoi RPI na thambiba karigumba leibak miyam sigi interest sogla agadi aikoi chatminaroi center da amaga oisino na haibigibado tha tarama thoi helaba ngasigi manipur gi kanglup ani gi marakta thoiba irangse sina maram oirakana thoiba misi mina mikap mirau khon yum kai mai thadokhraba mayum kai leijadraba miyam sina thengnariba awaba kaya se masi khaibung tanadana amaga changthok changsan yadadana waroisin purok pangamdadana asuki matik waraba phibam amda leiribase masi gi leibaki interest soktri haina lobiri braba RPI na adumaina oina tawbiyoba ai RPI na ne karigumba leibaki interest sokpa thabak torokpa taragadi partner oina akoi alliance oina chatminaba taragasu akoi chatminaroi haeba aduna takbadi RPI si hujik phawba BJP na ngasi paliba lengak sason sina chathara iba thabok thawongse leibak sigi interest amata sokte haibiri braba mase adu itadi sum yari na lawgadawri braba ai thoidona haining de sumaina haijage aigondagi su hana politics ta kongda biribina aigondagi hena politics maramsi hena haina lawje haina lawjaraga aduga RPI si Lok Sabha da sit amata ka de haibasi ai hana so haijagra aduga hujikso mona panjage mamangi Lok Sabha election da RPI si sit amata ka de aduga Rajya Sabha da elect tawiraga koi Sri Athawale si Ministry of Social Justice Empowerment oibani aduna akoina any bill emi kana taw haibasi
Lok Sabha da hana khanaraga tawni akoi sarkar paidabine role amata leite sarkar da yaudabine support tawsu mapana support tawribine ba akoi imale bag ireisa imaibel mayam na ngasi la matam ngasi bawda lawra isi sarkar paidi adu sumoi makoi gi nungai tabdu phongdo ine wakatline ba adu main tawdana akoi gi mi amata leitraga su Mysore Sri Mysore Thonhaujamna wakat kaya am putoktana akoi na mayam khangbi ro mana tawgi mayam du dia adu mai to adu na mana ngasi board lepsari basa mapanda sar akoi Lok Sabha sit amma yaudna parliament yaub ngamdana mapanda thong thillabnina kem tawngam manung changhanbiu manung yauragadi mana tawbangam mayam ama lebi ai maram leram bai policy mayam leram bai adu sinjagi haidana ngasi mana board lepni aduga hojik amaramda atai Congress ki bu oibira adai atopa party bu oibira ko mayam sidi sarkar parliament ta chalibane ba makoi nadi karim ta tawna teba Parliament Chandriba Migi is the question to Vidavina. Aduna Highway, Parliament Chandra Amukta Boat Kadri, Kaba Yadra, Nanga Karita, who's photo notoriana. Amaduna Madugi question do Kitang illogical while Hanakali at the mind Tarogadi Koigi Hana Kaba Mantri Mandol, Sinatana Board Lepusiaro, Sarkar Pibisiaro, Anova Homosuaro, Aduna Aina Mayam, the Hygienic Bese, Mysore Tonaugam, Lok Sabha election, the Handakaragadi, Mahaksu Parliament, the Pambayauini. Policy making the maso sarukama yagadoribni adun homokya purpangangodoribni hausikti ekoi RPI gi party da amata kabala itabani da karimata Lok Sabha da tawangam dabani usum policy making tawangam dabni habisi mayam loina khangbiribani aduna political analysis amasung atai political party na masi khangbiu aduga loina na tamo ai mathangi round da makha ta bijara ke hojikti respond tawna bage ayaba khak bijabani ekoi damang da laksaning baje RPI gi paukhumji da kai react tawni tare mapandagi support tawbane haireba parliament manungda RPI gi ekoi leiriba RPI A gi Rajya Sabha gi member oibiribasina karigumba amta parliament house manungda tawba ngamdre haire punamaksi Lok Sabha dagi tawrakpane haire adudi Rajya Sabha si leibagi wahan thokna karino Rajya Sabha dagi karigumba issue amta thangatpa yadabra masi aidi aikoina thijan humdan jabada aina pajabadadi masi thengna jadeba Rajya Sabha da so adumuk issue se loina thangatpa yayaba loina na Parliament gi manungda wangang basi phangdrebu hairo yadrebu hairo adu mapandadi outside the parliament dadi karigidamakta akoi leibak miyam gi leader amo oina party gi luchingba amo oina manipur gi interest da wafam amta thambi dabanoba karigi wafam amta ngangbi dabanoba haiba nupi macha kharagi adugumba thodok laibak thiba thodok tu dadi akoi capital punishment pi gadabni heng tawra hat gadabni haiba peace appeal common interest ta both communities ta akoi console tawbi re haira kanda santi gi paudel di pibi deba one sided oiba adugumba statement di thammeba adu leibak ki common interest di amata haideba parliament mapanda so haideba manungda so haideba parliament mapanda so press ta minute mangatang statement leibak ki interest ta manipur gi interest ta miyam gi interest ta peace appeal tawba sibu kanana thinge ne sibu yade na blame tawrdi kamain tawna doiba adu ai ribat tawraga yamna aran bo phumni RPI gi president ne heng tawgadam ne hai adum hai ba karimata le jade ko ai si capital president adu hai gi ba leite video le rega di puthok piro aina masi si Sri Mysore Thonhaujam song social media kamai tawna atopa party na mainly Congress na haijarega ko akoi da sar ton taramba ya aduga aina president RPI de su Mysore national secretary masamak to hangjara sigumba hai hi ba wai karimata leite leiraga di video clip puthok piro for sonic analysis to la khangba yagani adu gi mathakta ajigi ngasai heng to bhai wari do adu incomplete neba yamma Mysore Thonhaujam mi nupi phi thong da bugi matangda masi phatte sigumba akhoi gi maitai gi nupi Kangus the Tawiri say, Moi Sigma, Moi Sigma, Wiriba, Sumba, is at Manghaliba, the Yamasung Hatan of Tawim say, Moisu, capital punishment, Piga Dabani, Haina, Mysore Thonhaujam, Haibigi, Haina, I clarify Tawzari among the complete young view, Aduga Lona, RPI President, Forum Kudimakta, Equi Matagi, the Sabatka, Masisu video, Putes Mamala, I saw the computer, personal in Tazaraka, Aduga Mysore Thonhaujam, so Mayamna, Matamasa, many Haina, I am Kaita importance, Pibi the we marks in national secretary ni RPI aduna mahak na haibu hai gaise RPI gi maike dagini haibase adum lagu karigina Rahul Gandhi huji karim to oibna te ko adu sumana haibu hai jam wete joina thambiya Congress ki leader na whereas Sri Mysore Thonhaujam di madi national party ni aduna magisu maitai ma chawamo oibagi adumna importance pi da budu ai penjaningi akoi khunai asi political party tonganbo erambe adu ergasu akoi mana pairwa sinbam da adugi metungina akoi importance pinas yain haijaningi aduga
RPI na ngasai khoi gi kholo krim ta laudai se RPI na support tawdragadi mahesor thawnaw jona cheliba ngasi Delhi da bu hairo adai SC gi effective personnel gi report logo bu hairo adagi illegal immigrants STT status phangdana khoi gi constitutional right law ma'am se sigi marna se thi rai se RPI na support tawraga sigi ma'am se khoi gi Manipur da tharaga sigi action lohon bani okay damo okay ai ma kha tab round sing da khoi gi wat hoba repeat toning sing adum taw ya khunung sa badu pije ge mathang se ai marak sida ai khoi gi political analysis mo ne sorok ya bi ba ai tamo Kiran da muk lak sage tamo lak se ning ba tamo hojik RPI amadi Congress ani gi marakte election sin nakselak panina tongan tongan ba narrative mayam amada yumphom oiba argument mayam am leiri sumai tawdana BJP ge Congress ge marakta kan kan mo phom mayam am thamdari masida BJP Congress RPI natragana ikoi yambung kai ku gi wafam sikhak natana atopa candidate ching da hojik yam kana sensationalized story was ikoi gi tomtom sana natraga nongsawa hariba candidate ma ki oiba wafam mayam ama magi soft and hard words mayam ama social media da viral orakna achoba sensation ama masi create tori leiriba momentum zi tamo kamai yengi adu hojikana hunarapagi matang si magi maton lomba haiba tare magi pick ama yorabra election sin naksalapoi roidana tamo mi yengda kamai yengi tam ai thamjage mamang de khoi gi RPI gi keno spokesperson obiriba group captain BN Sharma aduga ai now spokesperson MPCC gi Pangem Jandramithe ani gi tongana opinion mayam thamgre adu khoi praja moina hai tare khoi di innocent civilian na moina not an activist or any political analysis to kitang mangmale adu adu khoi thak yog jeden khanjare adu ai khoi yamna pi ngai matam dagi hai tare khoi chahi ji ai khoi na class 10 hek pass ro budai khoi ju kano da politics ta pawung ri sang leng matam da NSY da general secretary oina yam sang le jerame adagi to dol party khara sum khoi na politics si kari no khangning bagi China's my yaw village, Medon politics, Prathado the political platform Tado activist, so Mayam Gitavakra Angamba Matin, Pangabo Honoraga Lajava, the Quagi voicing, Prazasing the Quina Uriba, Kalipa Prazam, when she is Prazasing, then I say Tuokanda, Wapun Mayama, quite elected sing that, not again political parties or institutions sing that, hiding is in the Hibangam, the Nayam Bueno Shum Tole, Aduga, Hoji, Quagi anchor, Miraj and Tabiwa from the Quina Hiroki ACG, Tom Tomsna, Elias Nong Saba, Ma Ayamun Masakangi. I not in a model jaring either Marxi election lepa laki, Equisana, Tashan Monda AB forms the Piraga ticket, Piraga Lepungi, Adugama, election the Pajatoina, demand the Wang Musu Oite, Koigim Kata Inauni, Aduga, Sumnagi, Matamduda, Lupalising Yankai Male, Quenamon the Pig is a political party side, the Gepachapide, Matamda any party, though Lepasing Jayam Pacham the Pide, Magi, I bet nomination pile Taunaba, San Tano Karpi, Madu Matamda, Equimasi Yamkana as a proposal Tagalaga, Kogi Kanogi. Koi Trinamool Congress ki na matam do leiba koi election observers sing Manipur gi North East live sing je koina election ji mawng amtang yeng si kitang shamdok pa yabri yeng si na khana jaram basi adai ri gan taw edona war of words intensified na huji khanari ba election national gi matung ina matam gi akan kan wafum mayam ma hoyi thamako wafum sing si gi manung da ekoi ta sing na khut ka sin geng na matam da koi gi khut ta gi chin ne hana loina hen badong loi taw nga tane duga koi political party or institution sing si ngasidi yamna afaba advertising agencies dawna loina praja miyamna uraganda madugi ngangi ba thabak toy miyam moina manifesto ne kone hainariba sigi pot mayam singse kone political pamphlet haigadra sigi singje koina maji written declaration ni aduga magi intention motives views issuers sing dan group political party government dugi lay sing dugi mai piba ngatane han haiba singse koina ngasi fawda last many years many decades hai tare masai se koina ngasi any party amana Pigibo political manifesto so yaw gi basing si thabak tambu on tho lakidaba madugi matakta lakidaba matung du da ikoina madugi ikoina huji election manifesto da ngasidi magi document da magi declaration ideology intentions views aru policies program of political parties me am do loini yaw hairuga su madugi poto chapchan lepang ngodaba kana oirige haibje ngasidi tawan mamang da thokiba mayam sing ngasi thajabadum praja amandum wale aduna ikoina ngasagi ikoina short summary ni ma chi kana no haiba takbudu magi manifesto mung dum mai pamphlet mung yawgani aduga ngasagi pota magi experience kyam leire magi election jima lepna bo hona bada lepa project kyam matik chare magi position mana ko jibo hona jeribu ta mamang do hona gi mayam magi volunteer oina mana logi ba thogdang as natraga kari haitari ichamchamna mana kathoki ba mayam sing do kyam leigre kana haiba pot mayam sing se prajam yam dum khangni a tongan bu ji lepi reiba ngasai khoi handaki oina inner lepa poda yam
maruina akoina atai le mori busing do koina handana yeng wan te adubu parjana khangal gu singana matam da number 1 huji ruling da leba BJP candidate pa aduga huji present education minister basanta ani shubuda congress ki koigi candidate oriba koigi akoijam bimol aduga RPI gi mahesh sonawjam aduga MPP da lepnen tar makanda independent oina huji lepiba Rajkumar Somendro Elias Kaiku mari si yam kan ngang ne yam kan inai lamjen ta nei aduna loina mak si koina makhoi sine heli sine hende haibudu koin praja moina de hygienic de aduga masi aikoi praja moina makhoi da kamaina aikoina praja miyam na vote piga dagi habdri praja na decide to wudabani adu maraksida aikoi kende lepi miyam rakta se huji tondom sana je lepi bani huji ki maraksida elias nong saba hai je ko hairo ke ngang si adu maji manan wafum khara aikoi gi TV channel magi interview da even ICM hat ke khali bani kaina haiba wafum yam kan ba wafum am ori su madu constitution na yada ba pot am oi ta ga su madu fa ne na aikoi gi FIR miyam ma chanchalaga magi case miyam palaga hona fa na wona budanga si magi praja lekai miyam na dunga si kallaga nga agalaga huji po phan bangamdi phaba ngamdi aduna aikoi swaida even aikoi gi legislature gi judiciary gi executive ki mayam sing se election commission of India na election gi matam ji yor akanda policing the piriba powers magi duties assigned to the concerned DCs sing the piriba election kano the piriba mayam sing se ngasi koi manipur yoksal akanda di both valley and hills maruina hill dana hill gi jaga dana kalen sinaba ngamdi ne kon ngasi uraga lai even uji valley de sinaba ngamda bi fimudum lakani hanaki election da kari thogodum ne koi khangde waram di hojik sigi chap chap clear cut example ai am gatang hai jage hojik akoina akoi manipur gi praja miyam kalaga lakpane bse ngasai koi RPI gi akoi aja group captain BN Sharma na habi da aina kitang ya jaring dong ko yawe akoi maitei gi oina haiwa phun badwai hayan janing de akoi manipur gi oina na habiyo correction my apology correction ya admaina hayan janingi aina haide akoi maitei gatang haide haigum si adu mainly akoi maitei community na thank you adu maitei community gi marak ta gi haib tare akoi volunteer oina adu lewak singa pane leiba adu constitutionally kyam yare entagi yade haib aina pibadi mathau tadre adu praja miyam na yaraga chaliba arambai tengol gi ahamba base training loire na release tawgi ngasi video footage miyam news sing da akoi ngasi urga ngasi gi singba dialog khana dingai lai that means akoi huji akoi praja miyam da loina mak aware oire sem saraga lei aruga lewak si akoi na karigumba both central and state government na ngakpi na lai tragasu akoi isana dum huji ngakchegani haibase ngasi inklaiba youth miyam gi pota mogoi kokta changaga yeaga muthat piaw do mong laigre sigi singji kanana kaina lehelino haibta gadi bot akoi government pairiba kangu or government gi the opposition labor congress ko hun bai wanate ani jigi magi moral responsibility sab chana masam sai lawum to busing je lawum jininge ba akoi na hujikti tasen akoi lewak se thoi irang sing se issue mo pusalaga divert to no hona ba wafam ma wahayem no hunara kanda akoi gi lewak se tha trani thoi chahi ma fanu ji mai chak ba buji mai ji kamai na muthat chige karam mong da muthakani kari gi maram gi da mak muthat pangam dribono akoi na swaida kari to mathau tai ha bo sidi amat da ngasi for the any TV dialogue or any kind of the platform swaida ikoi jingang na ugidre hojik swaida akoi ngasi gi honorable CM na ngasai pibada Narendra Modi na wangang gi dabse akoi ta seng na parliament da akoi phi thong da ba angang pimcha ani gi naked parade tawgiba maduna parliament hom dai da madu viral chalak du congress na ni adon sinani even honorable chief minister masana bok sumbo wafum hairi jungai war of words intensified swaida dum sidum ikoi na bhab ta biare even swais da sumba mayam se akoi na election matam da hujikti handaki election se mamang da hogi theng election mayam ga kitang khetna ba mong da ngasi gi adum BJP digi oro Congress digi oro RPI digi oro MPP digi oro Trinamool digi oro CPI any party o just no swaida kitang awon bom man ba mong am khatang di praja mayam da on bi on idea appeal tawningi is in every party individual sing da ju hunabagi potsi kitang thado okanda madugi manung da ai khombom thokpa vote ai pandam ai manifesto da ai election pamphlet da yawu da kari hapkani kari hapsigi praja na kari pami ai khone kari to dakar ori praja da ngasi ko na vote khombagi mathau taribra hojik se vote tawbagi matam oribra vote tawbagi matam natragadi vote si praja miyam na pirakpu matam da ngasi kamaina pirakani even hoji tonton sana ai khoi machumudi guarantee tawbi ai suka karo ya nadum haibi ai hoji suka karo da vote ko su ngasi magi wai miyam sina magi akanba adagi atienba wahi orga su akanba wahi miyam ma praja miyam ngasi thamoi shogalai pochi da thamoi chak pan ba wahi miyam ma akoi miyam na ngangam da wado ma di ngangai ko haiba pot mangon da nota da namani bot yawoi thadaro haiba miyam jo huptra tom ja thadagadi who knows tom sna karo gar haiba tom sa heta mai marai ba yeng makta yorok pa yai
ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯥ ꯀꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯀꯥꯔꯣꯏ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯅꯠꯇ꯭ꯔꯒ ꯕꯁꯟꯇꯅ ꯀꯥꯒ꯭ꯔꯅꯤ ꯕꯤꯃꯣꯜꯅ ꯀꯥꯒ꯭ꯔꯅꯤ ꯃꯍꯦꯁꯣꯔꯅ ꯀꯥꯒ꯭ꯔꯅꯤ ꯀꯥꯏꯀꯨꯅ ꯀꯥꯒ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯈꯤꯇꯪꯗꯤ ꯉꯟꯃꯜꯂꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯃꯣꯏ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯂꯣꯡ ꯂꯥꯟꯖꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯨꯟꯅꯔꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯦꯅ ꯍꯨꯟꯅꯔꯛꯄ ꯃꯇꯝꯗ ꯄꯥꯟꯒꯗꯕ ꯂꯩꯇꯨꯝꯗꯨꯒꯤ ꯆꯩꯅꯥꯁꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯑꯗꯨꯝ ꯄꯥꯜꯂꯒ ꯂꯩ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯥꯔꯂꯥꯃꯦꯟꯇꯔꯤꯌꯟ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯀꯔꯤ ꯃꯈꯣꯏꯅ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯧꯕ ꯉꯝꯒꯗꯕ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯣꯏ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯊꯥꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯚꯥꯞ ꯇꯥꯗ꯭ꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯈꯔ प्लेटफॉर्म लेपगा ngangiba or political institution parties singi represent tawbiba singna ngasai bangkimna haibda si yawreko aikoi ji hunadabida amana loya tasana rakanda opposition haiba leitana ruling haiba leitana hai wapam ja ina jam toilam sina wapam ni ina bangkim ngai apet mati ama sina giba I taja hoy adu sumba mayam singje tawakanda aikoina makoida ngasi kano tawbu mathau tai aduna hojik matamsida tasengna haigadi warishu namagi pandam thamaganda aikoi honami matamdadi orebra haina khalli masi ama chobo question amani adubu masi question jigi tasengna haigadi wahang jigi pakhum jidi aikoi election pigi do praja sing jigi ne aduga tasengna aikoina election matamda aikoi irang thokpa mayam sida rights mayam ama aikoi thokpa control even aikoi ya school gi lambi parengda aikoi assam rifle ne army ne haibo casper gari da mi si yumdagi faraga chingtho tawbuda nupi mayam ngasi mulhawi khungak ahamba phaba boda subject to correction one Mr. Anand kauba hana party ma yoram maga amu khun ngak ne leba kangu phaba matamda ma pu ya do ya NI na pu gi matamda ngamdi ngam giti adum phara pu gi but kan na horam then andak matang khungak ma yam pha matamda social media da party yoram maga potha leba orusu amorusu leiwa ki ne kala thoga khun ngai mayam singje mari mayam mu ji kontra ga mapal ni pu mapal I forgot the exact figure aina social media ngana maming ko na phangi bse swai matamda hawpa huji I hawje kitang namjangi bodongna election gi oina taw ibra thamre adu tagadi manipur sidi irang ji namdagi haiba tagadi election ji tha khudingi tawba mathau tarabra asidai sida koina narco terrorists cookie militants or so called drug mafia cartel or poppy planters haiba kangu singna ngasi phamba chalaga hipa chalena even makoi sumba ikoina habitual liars kaina ikoina term tawjuba mayam singche masigi singji control tawbu sina ngamdrebra natragana elections gi huji pangthok do face ani tawna pangthok elections gi manungda makoi gi tongan ba lalong lanjan mayam torokanda election haidi do poni adubu election ji thadaga do nimitta election campaign acho meeting phangpu matamda mana akan ba attraction tawai haiba ngamabra haiba potune swai pot mayam je koina ngasi section ma mathau tabra election je kamai thada ngani aduga somna kanda amuksu so called narco terrorist sing sponsor tawune na ngasi de koina sum haiba mase lalaga su phaga punga su punjasano akoina makoi elected member tarado makoi even BJP gi taret adu atopa ahum adu kaino da mogi minister ani yawibni sigi tarase makoina tasena separatist movement adu so called separate administration da talakanda narco terrorist gi pandam jing du yawna bo hona bada makoi je sponsor tawra thadropani hairingai maram leite haido maram leite ba makoi yawa tawu matamda ngasi adugumba action chapchana ngasi ekoi lokatpu utri adu tagadi koina privilege solak pataragadi ekoi gi parliamentarian sing ama oina makoi gi nataga member of the legislative assembly of manipur legislative assembly gi member ama oina LMLA mayam sina ngasi fawda masigi matang da wakatpa amata ekoi gi ude aduga even ruling kangu du makoi ruling machen support on udaga ju opposition side gi ju ekoi assembly bukalaga wakatpu ude aduga ekoina the rule of procedure and conduct of business ki magi kano the rule number 300 ta madugi do innocent civilian public ching wakatpa ai haibadugi matung nadi hanagi veteran politician aduga yamna well expert parliamentarian ekoi pabung o joina mana thangki potam lei madugi decision long nabdi hona birambi ai manung dadu assembly phamu oina taw phangre mamang ema obituary reference kra pira kanda minute nipani mapani tarani drama thun tawlo changi bu matung da minute me am phangre message da kano tawgide ado somna kanda propaganda tawu matamda ekoi even lenga ki site ruling site jo hai NRC gi against laiba implement tawsia da kangu do vote piro dawni haibugumba aragi sumba si tawni haibugumba wahi sing si praja sing asidi mamangai gi koina kitang chawkot po wali ngai matamda asingba miyoi amana thola kanda stage ta natraga campaign la punga ngangjila pom no khom da thajabdo ngasidi praja sing da kasu leira roi even ekoi da khangdi amada khangdi ekoi yam sing ba wafam natana ngasidi malem se isagi khubak mayai da yoroga egi khundu bi maton sina loin ma connect to yaraga mobile ma sama pa ga smartphone ba loin to ya matam am oirabnina aina khangda ga akhang nim da hangaganda abhabatab loi tana bi aba matam am la abnina haujikte ekoi swaida yam luba pot am khak la agani aduna swaida ekoina haijaning badi aham bagi aranba propaganda mayam tawnabu khona biba thadok biba aduga praja miyam oina ekoina makhoida ekoina tahunjani ba mayam singdo madugi pot singdo ekoi moral responsibility chap chana lobu ngamba only ekoi
ꯑꯩꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤ ꯃꯈꯣꯡ ꯇꯦꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯐꯝꯁꯤ ꯄꯥꯏꯔꯒ ꯂꯣꯏꯔꯦ ꯈꯔ ꯁꯥꯡꯅ ꯄꯥꯏꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯇꯧꯕꯤꯕ ꯑꯗꯨꯒ ꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯆꯞ ꯆꯥꯅ ꯅꯩꯅꯕꯤꯔꯀꯥꯟꯗ ꯏꯁꯨꯁꯤꯒꯤ ꯑꯦꯃꯤꯀꯦꯕꯜ ꯁꯣꯂꯨꯁꯟ ꯑꯃ ꯐꯣꯔ ꯑꯦꯟ ꯑꯣꯐ ꯖꯁꯇꯤꯁ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯐꯪꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯆꯪꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯌꯔꯁꯤ ꯒꯣꯔꯃꯦꯟꯅ 1961ꯗ ꯂꯦꯞꯄꯤꯕ ꯄꯣꯠꯁꯦ ꯏꯚꯟ 1951 ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯏꯚꯟ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯎꯅ ꯑꯗꯨꯝ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯇꯛꯏꯕ ꯄꯣꯠꯁꯤꯡꯁꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ 1951ꯗ ꯑꯣꯏꯔꯒꯁꯨ ꯏꯚꯟ ꯑꯣꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯉꯁꯤꯗꯤ ꯎꯠꯄꯤꯔꯛꯑꯣ ꯕꯦꯁ ꯌꯔ 1961ꯗ ꯈꯟꯗꯣꯛꯑꯒ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯒꯦꯔꯥ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯁꯥꯕ ꯑꯙꯥꯔ ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯗꯣꯀꯨꯃꯦꯟꯠꯁ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯃꯦꯁꯤꯅꯔꯤꯁ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯨꯅ ꯂꯥꯟꯅ ꯁꯥꯔꯤꯕ ꯗꯣꯀꯨꯃꯦꯟꯠ ꯁꯥꯔꯤꯕꯁꯤꯡꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯃꯤꯔꯥꯖ ꯑꯃꯈꯛꯇꯪ ꯑꯦꯛꯖꯥꯝꯄꯜ ꯀꯣꯠ ꯇꯧꯔ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯀꯔꯞꯁꯟ ꯑꯗꯨꯒ ꯁꯨꯝꯕ ꯑꯔꯥꯟꯕ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯀꯣꯝꯅ ꯐꯣꯡꯅ ꯇꯧꯔꯒ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯁꯤꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁ ꯃꯌꯥꯝ ꯑꯃꯅ ꯏꯅꯣꯁꯦꯟꯠ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯕꯗ ꯉꯁꯤꯒꯤ ꯒꯣꯔꯃꯦꯟꯠꯅ ꯀꯔꯤꯒꯤ ꯑꯃꯠꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁ ꯃꯌꯥꯝ ꯑꯃꯅ ꯃꯁꯤꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯗ IPCꯒꯤ CRPCꯒꯤ ꯁꯦꯛꯁꯟ ꯃꯌꯥꯝ ꯑꯃꯗ ꯄꯥꯅꯤꯁꯃꯦꯟꯠ ꯐꯣꯔ ꯗꯣꯁ ꯀꯜꯄ꯭ꯔꯤꯠ ꯌꯥꯝ ꯐꯖꯅ ꯏꯔꯒ ꯂꯩꯅꯦꯕ ꯑꯗꯨꯝꯕ ꯑꯔꯥꯟꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯊꯕꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕꯗꯨꯅ ꯂꯥꯏꯊꯣꯛꯄꯅꯦꯕ ꯇꯁꯦꯡꯅ ꯏꯚꯟ ꯑꯩ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯠ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤ 15ꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯗꯦꯕꯂꯞꯃꯦꯟꯠꯒꯤ ꯃꯤꯐꯝ ꯑꯃꯈꯛ ꯗꯨꯕꯥꯏꯗ ꯌꯥꯎꯖꯔꯨꯏ ꯗꯨꯕꯥꯏꯗ ꯑꯩꯈꯣꯏ ꯒꯥꯏꯗ ꯑꯃꯈꯛ ꯗꯨꯕꯥꯏ ꯇꯨꯔ ꯄꯨ ꯀꯥꯟꯗ ꯃꯥꯅ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯃꯤ ꯑꯩꯅ ꯃꯁꯦ ꯀꯣꯠ ꯇꯧꯔꯒ ꯅꯤꯡꯁꯤꯡꯖꯦꯕ ꯑꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯆꯨꯝꯃꯝꯃꯤꯅ ꯗꯨꯕꯥꯏꯁꯤ ꯕꯤꯐꯣꯔ 10-15 years ꯀꯩꯁꯨ ꯂꯩꯔꯝꯗꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯦꯖꯥꯔꯠ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯣ ꯃꯥꯂꯦꯝꯒꯤ ꯑꯗꯨꯝꯕ ꯗꯤꯖꯤꯇꯦꯜ ꯋꯥꯔꯜꯗ ꯆꯤꯡꯉꯦ ꯑꯗꯨꯒ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯦ ꯏꯚꯟ ꯑꯕꯨ ꯗꯥꯕꯤ ꯂꯩꯍꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯋꯥꯔꯜꯗ ꯇꯣꯂꯦꯁ ꯕꯤꯜꯗꯤꯡ ꯑꯣꯏꯔꯤꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯐꯖꯕ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯖꯒꯥꯁꯤ ꯄꯨꯔꯥ ꯗꯦꯖꯥꯔꯠ ꯉꯥꯛꯇꯅꯦ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯄꯨꯡ 1ꯗ 2ꯗ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯑꯃꯈꯛꯇꯪ ꯃꯇꯣꯝꯗ ꯆꯠꯄꯗ ꯀꯅꯥꯃꯇ ꯃꯥꯒꯤ ꯃꯊꯛꯇ ꯀꯥꯔꯟꯗ꯭ꯔꯣꯟ ꯇꯧꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯅꯤꯁꯃꯦꯟꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ ꯍꯥꯏ ꯂꯣꯁꯦ ꯔꯨꯜ ꯑꯣꯐ ꯂꯣꯁꯦ ꯐꯖꯅ ꯆꯠꯅꯔꯒ ꯂꯩꯕ ꯑꯗꯨꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯍꯥꯏ ꯄ꯭ꯂꯁ ꯏꯚꯟ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯒꯥꯔꯤꯁꯦ ꯂꯥꯟꯅ ꯊꯧꯖꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔꯁꯦ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥ ꯃꯌꯥꯝꯗ ꯑꯗꯨꯝ ꯐꯥꯔꯀꯥꯟꯗ ꯑꯩꯒꯤ ꯒꯥꯔꯤꯗ ꯂꯧꯕꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯨ ꯃꯣꯕꯥꯏꯜꯁꯨ ꯕꯦꯡꯗ ꯂꯣꯏꯅꯃꯛ ꯃꯣꯕꯥꯏꯜꯁꯨ ꯃꯁꯥ ꯍꯦꯛꯇ ꯄꯥꯏ ꯂꯤꯡꯛ ꯑꯞ ꯇꯧꯕꯅꯤꯅ ꯅꯪꯅ ꯇ꯭ꯔꯥꯐꯤꯛ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯅꯪꯒꯤ ꯐꯥꯏꯟ ꯁꯤ ꯀꯛꯑꯦꯅ ꯑꯦꯀꯥꯎꯟꯗ ꯀꯛꯑ ꯑꯗꯨꯝ ꯐꯠ ꯐꯠ ꯂꯥꯎ ꯄꯥꯅꯤꯁꯃꯦꯟꯠ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯅ ꯃꯤꯁꯦ ꯀꯅꯥꯝꯇꯅ ꯂꯥꯟꯅ ꯇꯧꯅꯤꯡꯗꯕ ꯇꯧꯕ ꯌꯥꯗꯕ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯕꯗ ꯇꯥꯏꯀꯣ ꯁꯨꯃꯥꯏꯅ ꯇꯧꯏꯀꯣ ꯁꯤ ꯃꯥꯌꯣꯛꯅꯧꯀꯣ ꯍꯥꯏꯕ ꯂꯩꯕ ꯃꯌꯥꯝꯁꯦ ꯊꯣꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯔꯨꯜꯗꯁꯨ ꯑꯗꯨꯒ ꯖꯁ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯁꯨ ꯗꯦꯕꯂꯞꯃꯦꯟꯠꯗꯁꯨ ꯑꯗꯨꯒ ꯀꯛꯏꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯐꯤꯛꯇ ꯀꯛꯈꯤꯕ ꯄꯩꯁꯥꯗꯣ ꯃꯣꯏꯒꯤꯗꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯗ ꯐꯖꯅ ꯊꯥꯗꯩꯌꯦꯅ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯈꯣꯏꯒꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯊꯦꯡꯅꯔꯛꯄ ꯃꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯥꯖꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯉꯁꯤ ꯇꯣꯉꯥꯟꯕ ꯐꯥꯏꯟ ꯃꯌꯥꯝ ꯑꯃ ꯀꯛꯏꯕ ꯑꯗꯒꯤ ꯂꯧꯈꯠꯂꯤꯕ ꯃꯌꯥꯝ ꯇꯦꯛꯁꯦꯁ ꯃꯌꯥꯝ ꯀꯛꯏꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗꯧꯕ ꯃꯤꯑꯣꯏ ꯃꯤꯁꯛ ꯈꯔꯒꯗꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯅ ꯍꯥꯏꯕ ꯏꯂꯦꯛꯁꯟꯗ ꯈꯜꯂꯀꯥꯟꯗ elected representative oina praja miyamgi mihut oina mihut chillakanda ekoigi awaba nungaiba polum mayam khudimak che kokthong naraga purani praja miyam da awaba phangallaroi haiba singsina election manifesto or election pamphlet da thammiba wafum singse lanba tagadi masi punishment dum piba yaba potne Miraj aduna sigi punishment piba se haudokpa masi number 1 phanganba masida ruling haiba adaga opposition haiba pot leitana any pot se taw taragadi aikoina ngasi war sukan kanaramoi war of development oigane natragadi war of what se hauji ngasi gatanate makatra kum yam dum la kanda aikoi masigi posina awabo kanda innocent civilian people praja miyam di adugumba anidugin character but ruling and opposing makta chapkhaira ga lai kanda koigi kuluda koigi chu injelaga summaga chu si chu ga magi kano oina makum moina koigi mai thaba ya mongda koigi heta khepra mai haudum manba koi kanadro pot mahi chendraba adumba pot on tholakpodo admaina praja miyam ngasi bot ruling amadi opposing wahi marakta chapale gra program yamne je aham gi roibo nai sumai thamse okay rama mathang gi side I'll pick up couple of question aduga adum marakta interaction jadum tawnabagi opportunity do IPCR ke maroina congress amadi RPI ni gi marakta hamada tamoda lakchaning ba wahangzi RPI gi hojok manipur da RPI as a political party oina RPI athwale na man RPI ko political party masu leibani na aikoi masigi political party sina election ji thengna matam da karam position lo thengna ga no maram di hana already RPI gi hojik vote le candidate thong measure thong jona thamgi wafam amada aikoi mahaki oina di ruling political party du the yaugani haibani
मागी वाफम से रूलिंग गवर्नमेंट टू द यावगनी अदुगो ओपोजिशन ओइना फमगा मदुदा लाउदना खोंगदना तौबददी आई तौर हैबिगो वाफम मदिले अदोइदा आरपीआई जी at any cost if RPI sina karigumba succeed in getting one seat manipur seat among gain tau taragadi karigumba do any lakadoriba upcoming government amada dum join tawgi oithokpase leibra adai ta kari position lei opposition gi roles ju kamaini yengi habadu mayam na su yam kana question tawnari ohai yam phajaba question ni masi gi matang se Sri Maheswar Tongnawjam su marik chumna haibigarin magi interview ke amada akoina center leadership 𝗡𝗘𝗥𝗧𝗘𝗜 na Maheswar Tongnawjam yamna fazana sagatpi amasung aduna maram oidana ma national secretary oiba phangjaribani aduga loinana manipuri election asida BJP harba chaurwa party asiga contest tawba ngamibani center de ally oijaragachu aduna mahakna haibigi ba wadu ai repeat tawjarake is not a quotation as a paraphrase center da NDA ally ni koi si RPI haragadi like India bloc makoi gisu party me amle jai ko आम आदमी पार्टी तृणमूल कांग्रेस मैम लेना एनडीए की 39 पार्टीज ले रहा जेडीयू चोंजलपदगे अदुना अखोइगिसु मिनिमम कमन मिनिमम एजेंडा पॉइंट खरा लेनी अदुदा यारगदी अखोइ सरकार पाइबा सोयदन यावगनी अदुना सरकार पाइबा यावगदी पॉलिसी मेकर की मनुंग चलतोइनी अदुना मसी अखोइ मैमगिदी ख्वाइदगी खुदोंग चाबा अमा ओइगदोरिबनी करिगुंबा सरकार पाइद्र तारगदी मान हाइगिबदा अखोइ से हाइरि कोइ कैनोसिना वारिसिना लाइसि अखोइ आरपीआई सि कांग्रेस तो सपोर्ट तौजगिबा अखोइ कांग्रेस की स्पोक्सपर्सन नो हेन खंगिरमने मंदगे मतम अमदा कांग्रेस ना पालिंगे दे सेंटर दा आरपीआई सम सपोर्ट तौगिबगी अखोइ हिस्ट्री लेको अदुना ताकपदी लाइक नागालैंड सि मखोइगी नागालैंड मिजोरम हाइरिसिना अखोइ हुजिकी डिफरेंट कम्युनिटी अखोइगी मखोइगी प्रॉब्लम खरा लेबदा सेंटर से याम थिन हुल्लिको अदगी एफएमआर की डिसीजन दसु मोइ तौरो हाइबा बाउंड्री खारो हाइबा सिमेम सि सेंटर की डिसीजन की माइकई दने मायोक्तनेबा अदु ओरगसु मोइ मिसंग ओइरिदना अदु माइन तौदना अखोइगी आरपीआई सिनसु सरकार पाइरगा अखोइगी इंटरेस्ट सोपा वा थोड़ागदी अखोइ nganगनी हुजिकसु Maheswar Tongnawjam एमपी ओइद्रगसु मा पार्टी की नेशनल सेक्रेटरी अमा ओइना महाग गवर्नमेंट बु हुनबा मथौ वा मैम nganगीदना प्राइम मिनिस्टर नरेंद्र मोदी जी हुनबा दगी अमित शाह बु मागी यानिंगदा मोंग nganगी बसे Maheswar Tongnawjam ना पब्लिक प्लेस दे अहामनेबा अचौबु लीडर अमा ओइना अखोइगी पॉलिटिकल लीडर अमा ओइना अखोइ अतई इरेचा मैम ngangbiko aduna moina non political levelina ina panjadabani aduna mahaki thawdang se kari thabak tawgidrona haibisina mahakna mahaki wasak taret aina ma lokthokchai bi japan adu da yaujagre wasak taret lakri mamang da tamuda ase india gi ally mu oiba aduka Sri Maheswar na upcoming government amada ma di opposition da leiro haiba wafam jil lakan da hoji amaru question nam thogle ije RPI gi supremo haiba tai RPI thwale gi chief oiriba masamak president himself se Ramdas Athwale ma masase NDA की ओइना सीट एलोकेशन दा सीट पीदेबा मासी मागी सीट ची फंगदेबा हुजुजी मान डिमांड तो वजे सीट 6 to 8 हाइदना डिमांड तो मदगी देन अगेन मा सीट अनि दि पीबी हाइदना माने यम कन डिमांड तो बनी महाक मसाना लेप के हाइदना लेबा सिरदी गी कॉन्स्टिट्यूएंसी मसीमक्सी अखोगी शिवसेना के एकनाथ शिंदे हुजिक चीफ मिनिस्टर जी ओइना पीग्रेबा सीट स्वाइ द NDA की एलाई अमो ओइना थबुक मयाम तो बुंगमगनी ना अखो Sri Maheswar Tongnawjam हाइबा महाकी क्लेम जे सी पार्टी की प्रेसिडेंट फाउद सीट पीदरक्तबसिदा करमाइना अखोइना एक्सपेक्ट तोबया हैबगे बसिगी क्वेश्चन जी होय हाइबदो यामन सुमो वफमने महाराष्ट्र की लोकल रीजनल पार्टी नि को आरपीआई सा महाराष्ट्र डॉक्टर अंबेडकर अखोइगी अखोइ कॉन्स्टिट्यूशन बि इबिरंबा भीमराव अंबेडकर जीना हौदोपिरंबा पार्टी मने स्पेशली फॉर scheduled castes and scheduled tribes basically for underprivileged people backward kanguge aduna sigi regional party sigi koigi branch amane ba manipur da leri siso yamna hena chaw party nti assam da sule aduna si seat sharing da ba koi che somna haibi gi dumaina fajana seat manga truk pa ani kitang phangi bane ba adu phang ani di phangi dana support ore ba ko and moi li support kana tawna aduga करीमता फंगदो राज्यसभा ओरगा राज्यसभा की मिखलम ओरगा मंत्री पाहन बायसे माकी इन्फ्लुएंस तो याम लई हाइना सिमसु कौबिगनु को अदुना Maheswar Tongnawjam काबदा कोइगी दि नॉर्थ ईस्ट की दि कोइगी कोता अमसु लेबने नॉर्थ ईस्ट की मंत्री क्या ओगदनु अदुना माका यामना मंत्री फंगबगी चांस यामना लई हाइना खंजे अदुना माहाकना मंत्री फंगगदि कोइगी तबु याबा थौदांग मयाम मा माना मनुंग द चंगगा माना मपानदै थोंग फिंग वारे मनुंग द चंगा तबु याबा थौदांग मयाम द मरिक चुमना लवर कनि हाइना
हानसु हाइबिगे मानसु अदुगा अखोइगिसु थाजबे ले मसी हाइना थमजनी Okay. I am interaction kaiting lakna mo khona jaga I Congress party da mo lakke Congress party da laksa ning mazing asai tham griba wafam dugi mathak ta handak BJP ni yamna kanna Congress mathak ta tori ba charges sing si aham bada Congress ki national leader kharana tham griba press meet manipur gi maitai sing da blame to ba handak thoi wirang sigi matang da adu mo wafam mayam yawi masi matang sing do pum thoi hadana BJP gi market gi press statement mayam thoktana then press conference ba to dana masi wafam tham yawi hauzik laiba last few days the laiba kan wafam na Congress na manipur da era si chathan ba si chathan dana ba masigi Congress da laiba firim si yam kada lauri masigi mathakta Congress ki ikuki dana phone ki ba Congress ki manifesto da handa election si mari de manifesto da manipur kai bia wafam mayam yawi masi Congress ki makiri sengdo kadabani hai bo wafam madugi yodena Congress candidate masa yaw na Congress ki president na si madugi wafam mayam allegation tawkyo mayam madugi clarification mayam pi ki bezunga si thengle matang si Congress party da masigi position se kamai lei as a spokesperson of Congress party kamai na mayam da clarify to bigini BJP ma sazi sing si da ikoi ahan bada haugraba irang gi peak timing haibatare 3rd May dagi hoba irang do adu dagi tha ama ani chathar aba matungda khoi karigumba kanagumba misak ama khoi Congress ki leader amana AICC da New Delhi da press meet ta karigumba wafum khara phongdokhibagi video do ngasi tha nipan mapan gi matungda amuk no houna na kothoga election gi propaganda oina seasonarapa haiba potsi so hek ada press meet to bolo ibaga after 20 minutes akoi Manipur state unit tagi Congress ki president na tawre harakanda akoi INC gi property ama natre masi mahaki individual statement ne haidana akoi phajana video thagalai bising do loina lawthoan grabane ba YouTube tagi Facebook tagi any Twitter tagi kari tagi adu henna controversial statement ohenna ba silliba party maduda pukning changjaliba party singse masida akoi gi party na kayarak hana clarify to grabane ba madu adomda yamna thauna phabagi mahutta aide madu akhoi gi mahaki personal statement ni party gi statement natte haibase khoi kayarak hana clarify to khrabane ba adugi video du hujik na hona na semdok sado aga akhoi adumaina reconstructed video ama fake video dawna circulate tawre harakanda miyam da utchai ba haibase masi paliba BJP amasung BJP ge chatminariba party singi makhoi gi machat neba makhoi gi hainabi neba sise aduna masi asomda matam manghallakanda aikoina yamna laibaki akoigi common goal ama haibadi santi puraknaba hotnariba masida changjhalliba lambi sidagi nathaire harakanda as kaisu su kanaba puroidaba adugumba kaisu nattaba haiba tare adugumba issue macha do negligible oiba adugumba statement duda aikoi masidaida aikoi BJP na adu lokhatle harakanda sida election gi game plan oina seasonaba haibase lebak prija miyam sina su kaisu taning oiba adagi huji ama hairo akoi Congress party na tawriba mayam se ngasi phawbada aikoi kanagumba party amta hullaga lakpa na te megi tang ahumdagi haure harakanda tumina leiraga sarkar sida irang losan bio solution purakna bahotna bio peace dialogue ama initiate tawna bahotna bio aikoi kanagumba amana aikoi masigi initiative se lawbire harakanda athuba matamda santi hanjal hal pio haibase akoi suggestion piraga akoi adumain tawra lakjabane ba adagi NRC chief minister of open given asigi sine NRC tawrakani free movement regime tawrakani BJP na hujik miyam da utchai gadabasi kaishunate NRC tawrakani free movement regime tawrakani Rahul Gandhi na adu high grade tawrakani Congress ki mi amana adu gi lamda adu high grade tawrakani moina pung kun mari Manipur bu neglect tawraga tawriba mayam mai thado ga thami basidi moi uroeba adu bu ai thamjage NRC se akoi Sri Rahul Gandhi na Twitter da tweet tawgi base mana NRC si yade haiba nateba NRC ga CAA siga ani se khara contradictory oirakpa point khara yawre aduna masina maram oirakanda NRC gi CAA gi ani sidi marakta piriba guidelines singse masi prajada confusion am create tawe aduga polarization gi adugumba yamna phattaba politics makhal ama BJP na sanari masida discriminatory oiba tongan ba akhoi gi mapalam dagi akhoi sidagi awaba taraba India da
matam kuina dagi laaba miyam se masi aikoina kamdauna akoi India gi citizenship oihengadagi haibagi moina terms and condition do set tawba matamda yamna discriminatory oiba haitare based on the religion da adu madu phatte haidana akoi tawriba demand singduda akoi miyamna pamnadadana demand tawrakpaneba adugi demand tawrakpa matamduda akoi yamna tathi tawoina public harassment piba nationwide protest ni matamduda tawkhrise adu CA gi matangdaso Manipur pumba da so akoi atopa lamgi tokroba Manipur da example pijageba laibak pumba lambi surok thoga akoi rally chatkibaneba protest tawgibaneba hairiba sida misam praja miyam sida ot nei khiba moina torture tawgiba harassment tawgiba tamthina phuba chaiba tawgiba mayam do pulap soppe harakanda masidi sam intentionally BJP na karigumba pandam amada tawre sidi election mayagi adugumba game plan amane haidana mahakna adumaina haibado akoi rit tawba mislead tawre harakanda phajana madu deeply understand tawre harakanda miyam da explain tawba nateba sumaina misinform tawba public ta aduga lana uhanba kaya ama tawdaba nateba aduna masida akoina sum singdok singjan tawre lerani NRC se Congress na kaya matik support tawge haiba matamda 2003 da BJP sarkar ne akoi center da policy 2003 da BJP na parliament da Congress party na akoi leiba matamda unanimously BJP na pass tawriba akoi amendment bill do NRC gi matang da madu akoi na support tawjari baneba Congress party na adagi handak recently Manipur da akoi phamgiba akoi assembly session du da so akoi NRC yade Congress party ne NRC support tawe tawde akoi di Kangla da laugiba warep Kangla mi phamdo Kangla gi resolution do assembly da so amuk na hongnana official oina madu reaffirm tawbiyo bill lamo oina puthokse leibak miyam gi interest ta haibada tabi da badagi ngak sawbadagi wow tawbaneba maduda akoi khanaba yaudre NRC Congress na oppose tawe Congress na Manipur da NRC purappa pamde na lana handokpi si kariginoba khudak tu daneba Congress party gi CLP leader party president deputy CLP leader mayam duna tawre harakanda akoi Congress party na matam punamakta Manipur gi interest ta NRC haibase akoi support tawduna su lai tawsu tawgani haidana haibaduneba masida wa loireba sida hanjan moina false allegation kaya ama Congress party da tawre harakanda miyam si vote mayagi lana uhannaba Congress party sida asawba pokna naba sillibase masi tawhalloidabaneba RPI gi meeting dagi Congress party ne asset tawriba points singje masi singje yabining bra kadai waida RPI gi oina reservation lei matang si reservation di yam leijere ado BJP de LS tawnina haina khumagadi BJP gi michang ne harakane da ai khumbaje kitang farak taga da ado chawrakna haipet haijage ko lebak ki upam harakadi NRC haibasi koi national registration of citizens haibine ko masi akoi citizen oiriba khudimak akoi gi sida register amada changadabane ba masidi akoi na ning tamba hobudagi tawgadaba thabakni ado Congress nu tawidra BJP nu tawidra adun ngasi thokliba problem ni akoi kuki illegal immigrants na mam hainari sa topa furup akoi si kari gi dam ta problem ngasi oira ina habsi matamda Congress na tawidaba ni ba akoi citizenship register sembidaba akoi policy da lana tawbigiba adu mayamna tholokpani aduga loina constitutional rights ang saigi akoi atopa illegal furup to moida phangibasi मखोई पॉलिसी पैरालाइज नेबा अदुन MLR एक्ट सिदा करी पोजीशन लेगे बसे कांग्रेस के माइकै दसु पखुम पिबम थोय हाइन खजै MLR मणिपुर लैंड रेवेन्यू एंड लैंड रिफॉर्म एक्ट 1960 से मसी अकोइन ST हायरगदी ST एक्ट चनबददी मसी सी नलन बोर्ड ओइदोइनेबा aduna sigumba constitutional kaitare tasengna tawraga tawbuni haira basu yai adagi mistake oiro su haibi yai adu oiro su mangjari bidi koi maitai furu haitare ko sidadia asi thawri maitai furu maitai haira ngasai sengdok se kiran naibi gido akoi mapan media outside manipur media di maitai haira kangnari se maitai bangal maitai bamon aduga maitai ade maitai sanamai maitai hindu mi si pulap se na khangji wa adugi parlance da haije gi bini adu akoi inner manipur se discussion da adu haije manipur haije ko atop furbana si mayam sin ngasi wari bese congress na lalamba policy tu gini aduna haijininge sina ai observation ni ko yam kana hairo de atopa mawom da pusen ngani aduna ngasa ini yam ya janing da ba am ga haijege mai so thongna um sin mana haigi bese manipur gi interest ta sola gadi ma masapa RPI party thado oga leba ke damakta mayam ga punna lanthing na gani haibini ko RPI party ga mari le dana ma tawsa gani haibini sima le aduga
ꯑꯅꯤꯁꯨꯕꯗꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯐꯤ ꯊꯣꯡꯗꯕ ꯑꯇꯣꯞꯄ ꯐꯨꯔꯤꯠꯀꯤ ꯇꯧꯈꯤꯕꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ 19 ꯖꯨꯂꯥꯏ ꯉꯁꯥꯏ ꯒꯨꯒꯜꯗ ꯌꯦꯡꯉ ꯁꯤꯟꯖꯕꯅꯤ ꯇꯥꯡꯗꯣ ꯌꯥꯝ ꯀꯥꯎꯒꯜꯂꯦꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯧꯗ꯭ꯔꯤꯉꯩ ꯅꯣꯡꯃ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯤꯕꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯨꯔꯨꯞ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯐꯨꯔꯨꯞꯀꯗꯤ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄꯅꯦ ꯃꯁꯤ ꯀꯔꯤꯅ ꯊꯣꯛꯂꯤꯕꯗ ꯉꯁꯥꯏ ꯀꯣꯏꯁꯟ ꯍꯪꯕꯤꯈ꯭ꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯇꯧꯕꯗ ꯑꯗꯣꯝꯗ ꯂꯥꯛꯆꯔꯣꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯜꯂꯦ ꯑꯩꯅꯗꯤ ꯑꯗꯨ सिगुम्बा मैमसे मसीगिसीदुबु यामना नेग्लिजेंट ओइबा वानी हायरगदी अखोइगी मैतै फुरुपसे यामना हंदना लौबो ओइना उबिरे कांग्रेस कांगुना सिना अखोइ मैतै इरेचा मैमसिबु हंदन लौबिरबा कैसु लेतबा सिगी थौदोकसिदा अखोइ मैतैगी इरेचा मैम अखोइ हौगललिबा नुपा नुपि पुनमकपो इज्जत हंदना यिंगबिबा मपालमदा आई मपालमदा लेबिनै खंगजेको अखोइ मैम पुलप पुन पुनसलगलिबा वर्ल्ड लेरे मैतै मैम अतो अतो प्लेटफॉर्म सेमना अखोइ मैम वारी सानरगलिबा अदे अखोइ मैम कनेक्ट तौरागा अखोइना सोशल मीडिया दा अखोइ डिफेंड तौरिबा मैम मसी मागी ngसाइगी नुपी एनी पिथोंदो अदुगी एपिसोड तगिदेबा सिगी एपिसोड सु याम नेग्लिजेंट ओइबा हाइना पुथोकपिरगदी सिगुम्बा कांग्रेसना वाखल लेरगदी से प्रजा मैमना खंगबियो कांग्रेसना कारगदी करमाइ तौना अखोइ मैदै फ्रुबसदा क्याम थिना सोकदबगे हाइबसे मसी थमजनी ओके आरपीआई दगे हुजिक चार्जेस खर लेरे अदु कांग्रेस ता अमु रेस्पोंड तौनबे तंजा पिजगी एनआरसी की मतंग से बीजेपी अमसुंग आरपीआई ना तत्तना मणिपुर दा इलेक्शन की अदुगुंबा प्रोपागंडा मोइन सीजनरीबा हुजिक से एनआरसी से फ्री मूवमेंट रिजिम से अदुना आई एनआरसी अदगी फ्री मूवमेंट आई खंगजे अंडरस्टैंड तौजै एनआरसी गा आई फ्री मूवमेंट रिजिम गा माने हाइगिदे अखोइना हाइजबदि अदुना 2019 दा राहुल गांधी की ट्वीट अमदा हौजिक 2024 की अप्रैल सिदा पुथोरअगा सुक कुइरब मतमजे योअगा फुम्मगा थममिनेको भोट मयादा पुथोअगा करिगुंबा खरा तौगेना मोइना खलंबा प्लान सिबु बो येंगोबा करिगुंबा सोइरे फत्रे खनबा तारगदी 2019 दुमक्तदा कैदौबगी मसिगी इशू सि लौखलमदबनोबा मदुना यामना कंट्रोवर्शियल ओइरे हाइ तारगदी हलुसु तौदे हुजिक तौरि म्यामसि येंगोबा कांग्रेस ता चार्ज तौसलगा कक थिंदन कांग्रेस ता क्लेरिफाई तौहलगा पॉलिटिकल पार्टी म्याम से ब्लेम गेम तौहलगा लेबाक की इशू सिदगी पुंकाव कावहनबनेबा म्याम से मित्रंग जादूगर नेबा बीजेपी हाइबा पार्टी से बीजेपी गा चटमिनरिबा पार्टी से सो सब माने हाइबगी खुदम से आई करिनो हाइजगे करिगिनो हाइबा मतमदा अखोइगी आरपीआई गी कइनोना RPIA की प्रेसिडेंट ना 28 मार्च 2024 दा प्रेस कॉन्फ्रेंस अमदा RPI ना हाइबसे RPI की प्रेसिडेंट ना RPI will remain with the Bharatiya Janata Party हाइबनेबा मखोइ सीट अनी खक पामे अमना सिरडी दगी अमना सोलापुर दगी हाइदना सुमाइन तौरे हाइगा तौखिबदो मदुदा अइना मियामदा मणिपुर प्रजा मियामदा अइना ngasi ज्ञान ताहनिंगी से RPI अमसुंग बीजेपी ना मणिपुर दा सानरिबा ड्रामा लीला से मसी कइनो हाइबदा RPI की प्रेसिडेंट ना सोमदा RPI will remain with the BJP हाइना हाइरिएबा RPI प्रेसिडेंट दुना नेशनल प्रेसिडेंट ना अदुसु 28 मार्च 2024 दा कुइद्री ngarang nahangine adu somdana BJP da praja miyam sina saure khangbadagi RPI su BJP ga chatminai haibji khanga agadi miyam se amu RPI se akoi kano tor ani negative impact lakpa yai haidana mu utchai ba hora ineba asigumba false propaganda tawraga miyam se utchai raga vote khomdoi sarok issue da base tawraga leibak miyam gi interest ta taseng na thauna leina guts leina afaba issue kaya ma lokhatlaga fight tawraga akoi फेस तौनब ओरगदी लेबाक मियाम गिसु फगनी पॉलिटिकल पार्टी गिसु फगनी एबा अदो हुजिक आई अमतंग हाइजा होगी गे को आई अमतंग लोसन होगे सिदैदा मोइना बीजेपी ना सानब चांगजे क्यामतिक सानगे हाइबसि एनआरसी गी मतंग सिदा ऑनरेबल प्राइम मिनिस्टर श्री नरेंद्र मोदी ना हाइबा स्टेटमेंट ना अमा यूनियन होम मिनिस्टर श्री अमित शाह ना हाइबा स्टेटमेंट अमा मोइ अनी सिसो माना देबा सी अखोई इलेक्शन की कैंपेन अमदा अखोई अदुगुंबा राम लीला मैदान दा न्यू दिल्ली दा हाइगेबने करी हाइगेबो अखोई सीगी कनो से अतोपा असम नतना इंडिया की एनी पार्ट ऑफ द स्टेट एक्सेप्ट असम नतना अखोई एनआरसी चना हलोय हाइदना हाइबनेबा अदुगो हुजिकना एनआरसी तौरेबा अदोय तारगदी हाइबा पुनमक्सी अखोई ऑफिशियल स्टेटमेंट ला
नत्रगा मियाम ना पामे हाइबदगी ngahaki hekta मियाम दा utchairibra हाइबसे अकोई ऑफिशियल क्लैरिफिकेशन फ्रॉम द गवर्नमेंट साइड am changeeba aduna matam gi aisi print out toroga puthokcharaga lakpane si soidana ai ngasi gi panelist da RPI yawe na takpirak paduda RPI na bu yawrdi BJP gi spokesperson da na moidi BJP gi favor da nganga ani congress hola ani sarkar chaira aroi haibase ai khangdana sem saraga laksabane ba si se aduna sigi potse dabage amuk laksake marak sida ikoi RPI da gi som respond to witan jaje khara closely chatnaba ai yam tena thamjage matam se loisila bani na ngasai gi somna thambigi do congress spokesperson na sine clarify adum oijarabani mayam do uchai draga su somna thambigi si maharashtra da sit ani RPI na haijabane ba haijaba haitare ko set sharing adu BJP ne yadadna piraktrabane ba yadadna piraktra sibi lai haiga da lai hairaga di sit ani do pirikanda lai haidoini adu manipur su adu mai tawdna BJP lep traga RPI lep traga ani simak tama lep tama khatang lep odi LI haidone ba like NPF taw ismain di congress ki khatang lep se singlom da adu mai ne LI at se mayam na khangbi ramani ko maharashtra da BJP na sit ani khatang bau RPI da PB deba adu na haibdi maharashtra su se LI nate akoi gi regional oiriba manipur su nate assam da su nate sima congress ki spokesperson masamang na harbin mayam clarify obira adu ga loina loina koi be nagaland ki position se kamai le nagaland di RPI ki hoji sitting MLA ani su leire bani nagaland di RPI si BJP support obra natraga tawdabra nagaland si ai yamna mon political analysis si tawjadro ko kai no da ai di manipuri issue base torga si laksabane ai hana political background su leije aduna yamna su parudre kai no da ai manipur dang khangjabani na aduna ai khumbang amara madagi pakhum dumde okay tawbira akoi RPI su panjarage ai RPI aduga BJP maru oina BJP both at the center and the state RPI both at the center and the state lairiba amasung BJP ga chatminariba atai atopa political party su mangai makhoina akoi nupi khara akoi paraded naked ki matang duda aduda yamna thamoi soeba moina ai khoi su soe yam soe in any form in any ways adugumba thodok to matungda amu hana su thoktabu oisunu thoksu thoro oi akoi strongly su condemn taweba kanana tawbu oisunu kanana tawbu oisunu akoi matamdu da su haigibne sigi wafamje tawbudang bo thodok aduda aduki matik thamoi soiba BJP amasung RPI manipur gi BJP sarkar amasung center da lairiba BJP sarkar sina RPI at the center and RPI at the state sina aduki matik thamoi soeba moi phiron thong dabagi akoi adumain tawba issue duda tawbudangbu linthoi ngambi amasung hemamjit ki matang da di moi thamoi sokteba kaim haideba moina mafam sidaida moina thamoi sokpase adu khaktara ba leiba punjau thilleba nationwide media da su upload taweba hujiki matang du da di but why not in case of akoi kainogi matang da di tawde hemamje ki matang da kari gi tawde linthoi ngambi gi matang da kari gi tawde hujik vote maya sida su akoi adugi issue dugi matang da phi thong da badugi topic tu amuk na hona na haudora aga akoi propaganda oina sanadu saruk pudi akoi kaidobagi hujik linthoi ngambi hemamjit ki Avinash and Anthony gi kaidobagi sigi matang sida akoi sigi matang da di naina da bnoba kaidobagi noba sise adon takpadi BJP na yamna maitai nung siri si RPI na yamna maitai nung siri se masi linthoi ngambi hemamjit sidi maitai na tabra aduga Avinash ka Anthony ga sidi maitai na tabra ba kaidobagi noba sise nungaite hairaga moigi parents ki manak ta ngak chatlurga kapuba leimanam katluba lupa 5,000 piraga mating pangubaduna yabra ba justice phangnaba demand to biba sinatraba akhoi na darkar orise aduna sumaina akhoi se yamna balancing oina chatse aduga akhoi keno tawroi se ba asigumba mayam se akhoi yeng se aduna sigumba mass polarization adagi sumaina communal line da akhoi karigumba pandam khara phangnabagi damakta akhoi visionary leader ama visionary party ama dauna akhoi makhoi gi stand leitaba ngha ngha ki issue da sentiment sagat le har ganda mioi basi tul moina sagat le har ga mi gi emotion sentiment se moina game plan oina season na re har ganda moigi some moigi personal gain khara gi da bangta politics taw taraga de leibak se mangani ba miam je lising humpu humdra
kham thengna war leine ba mayum makai hanjan bangam dadana sigi matang da kanamta issue tawdeba hujikse akoi aduga somda issue nan issue macha macha da issue sagat le harakanda issue sagat pada thona phaba party oin taweba issue solve tawba party na teba moi party singche now yes RPI ido akoi RPI ne kem tawgi dai do madu yam lan bawani khangna khangsinandaba una usinadaba election mayas la kem please I interrupt tawgi de ko mayasur thonau jamna Delhi da laaga mapanda pichang khomi bido ado akoi gi problem lebadagi internet leitabadagi manipuri lawi yaro haina mapan tholok mani ko ado ngasai icha linsoi man bi amsung hemanji ki do ma mayum da pawda chatlaga unaraga video ma kan sumana wangang ba bharat sarkar hun mayam sle video clippage jeng bi adum phangbi gani ko aduna akoi gi maitai macha sokpadadi karimta ngang de haide habdo adu yamna ran bawani aduga lan thengnari ba ya akoi gi khungang singda amasung awana narabe imai bel singda chatlaga mana unagi ba amasung awa share tawinaba mayam do adu mayamna khangbina dana ngasi mahesor na mayamna laudana koigi social media da khangi bane mahesor aisi adu khatang wa ma khatang nga ku bi thong da budi adu Narendra Modi chairaga mahesor thongna ngasi mayamna khangbi bane teba mana macha step macha mayam logi bido aduna chaur aka ngasi mahesor thongna mana mayam nungsi bini ko adu amaramda koigi maitai macha gi dam karimta lauge habido adu di praja mayam dum khangbi gani praja mayam khangbi gani adu praja mayam yamna hantana hunmani hane lojai aduga oja akoi Congress candidate oibirib se sigi TV channel amada interview da ina tajai ko akoi India gi problem se India na kari khan gya hai se India di Congress sarkar pa abdu matam ko 1950s da 1949s da mang na UC China da Communist Party lak padagi central level matam da Congress sarkar da Congress pudi man hai de ko matam lai gi bdu Sardar Vallabhbhai Patel na Nehru da chithi hai ne moi Congress ngak ne ba aduna moina akoi gi iramdam ase Manipur se akoina makoi gi lebak tonu ude mongoloi ne dana mongoloi ta prejudice oibani na akoi se sigi si capture ta hodoi loksal hodra gadi tungda problem obi ai aduna akoi gi se moina akoi gi Bharat ki sarok ama oina laude ha se video clip yenga yeng hangbiu oja candidate masamak na haiber ni Congress na akoi gi se kasu khande haina adu khandra party do adu ngasi khalli haina somna puthok piragadi mayamna kanoni audience ta yengbiru mayamna judge ni haibiu yengbiu aina haiba clip to adu ga mayam decide tabiu Congress na thol lamba horpode na thol lakuni ngasi su Congress na maru hulamaga atopa hujik ruling parties na sakli ba mayu da petrol hajen badigi ekoi mayam se wari bani aduna mahesor thonau jumna lawriba thawdang si kaubiganu mahang matam internet phangdo matam da Manipuri mapana thoktuna ekoi gi aseng bawari liduna amasung ekoi gi waraba imaicha ireicha mayambu wamina badui share tawduna mafang pham chatna mayam nungsibiduna ngasi vote lepang amjari bini haina thamjani okay I 1 minute last comment Congress Party na video leak oi halakpane haibase masi Congress Party na su tarai na su tok to mante tok su to oi masi higher authority MPCC gi akoi leader sing na soidana su akoi masi gi matang da follow up lakhi gani aduga masi gi video si de BJP masa mak na tawhan bane ba Congress ta onjal laga tawhan ga da na te ba video do kadai da gi hawrakhibano comment tawbuno masi gi digital India sida source of origin easily akoi instant akoi aduda track to ba ba mi do tap phagat ya ba sibu moina kanana tawrakpuno ga hai sari asigumba pangai haijan ba se tawroi dabne ba aduna BJP na leak tawhalaga moina sanare harakanda Congress ta mu blame tawe aduna ngasi bhawbada ai khoina Congress Party na amasung ai isana yam penjadri se ai losan jage ai yam nuai tri se khana neina babu oiro amabu oiro ultimately khuding maksi ngangna saknaraba matungda loirakanda akoina public ta kari message pirige ngasi megi tang ohum sidagi haure harakanda ngasi gi tarik pungpham si phawbada akoi amtang recall tawse amtang remind tawbioba mikup amatang akoi tin yothare harakanda pung amatang tumina phammakanda masi phawda kanana kari tawdage haibase akoi masi megi tang ahum dagi na ngasi phawbase amutang hangatlaga ningsanguba matamda ngasi akoi election campaign tawdraso adum yarabaneba sigi pot sida adum question answer loin leijarabaneba adu labage haiba pot nathai harakanda issue si solve tawna ba hotna gedi haidraga miyam na taningadaba miyam na thamoi pengadaba step lakhot gedi haidrakanda issue na tabada issue sagat le harakanda thank you so much miyam pam ngasai dagi ekoi gi RPI amadi
Congress ani ki makai dagi langna ki wafam mayam ama sengdok sing wafam mayam je yam closely silently wa matangang dana ai tumin na taraga ai silent observer mo ina ngasi ki marak si da yauri ba koi tamu kiran dagi ai full time busy ge tamu da ai si khallaga ga sai di lejabani tamu you can take full time aduga tamu da laksani bo wahang je ama khaktani hojik leiba candidate mayam hojik moina ngangthorokpa moina haidorokpa makoi ki campaign political party mayam sina tham ko offer mayam je tamu loi tare as a common people moina tamu gi yeng dagi neutral point of view dagi have tare starting from BJP Congress RPI MPP in support over independent candidate aduga leiba lehuriba candidate ani mayam se punna kamaina tamu gi observation am thambira mo 1 2 3 dai ho ai thamjage tasengna ngasai dagi koi gi MPCC gi spokesperson ba inau 𝗡𝗢𝗔𝗡𝗞𝗜𝗠𝗠 ko aduga spokesperson RPI group captain 𝗣𝗕𝗔𝗠𝗡 𝗠𝗏 dagi wafam mayam ma tare aduga ngasi de koina tasengna politics election vote democracy chat pelebak amoina manipur su India da tilurabani na ko sidai da koina hujikti koina party gi oina ngasai gi koi anchor na hangbiri ba Miraj hangbiri ba BJP natraga RPI natra Congress na ai hajar roige items ruling and opposition and them samjalaga ruling the su support to opposition level jo mother bijara kan hai ge ta sengna wafam mayam sing se praja moina koina silent spectator moina common people moina u matam da it's just like parallel line kadang wai dum samna ba yaroi da yam yeng le fazaba dum chamina badi adum opposition ruling chala parallel line oina praja sing dum masi adum chala le do pot amane do praja akoina mother parallel line da uri ba pot na koi kawi karobini sing chok pa maina dum maning mang hotrong ho mayam di leiba mayam do koi gi mokoi gi election matam da or any sumba matam da pirak ba statement sing aru hunai ba wal words mayam ama sei dum aho ba mayam ama ju urakan praja sing sina karim da tawungam da dum leidi leiba adu madru kawi karobini sing chok pa na koi alaman maning mang hotrong hon taw po to hujikti dum chap chana dum ure aduna mai khoina hujikti ta sengna ha ga di mai chakpa du kai dungai da phina yut na wai na kupaga thamba yar hai da maina tapna chakhalak buduna hujikti achouba mai chakpa si since started from 3rd of May still now hujik bok chak with trying to go sure adu me haibani sigi mamang de well pre plan torokan the cookie narco terrorists sings na illegal immigrants sings na akwai ta sengna tawrobani adu India di koina UN gi kano da signatory su oide refugee convention 1951 aru refugee protocol 1967 sign tawdamina makhoi de khudat talone deport thokpa yaba ngak tani swaida humanity haiba wafam sing se yeng woi thona mathau ta de maram de akwai gi law da yari ba law da punli ba du matungina chalamagadi masiju ta sengna ga su yam kana thoena khale arna akwai ta sengna hargadi India gi law da IPC gi section da 420 na mayaw je sitting fraud aruga nga sai gi 415 to 420 bok to labise deals with offense of sitting tawan ba 415 the dishonesty aruga 421 is your dishonesty deceiving a person koi 415 da yaw 21 na yaw chumba mayam sing sigi matungina di election manifesto is not fact promise is fact promise tane FAK do FACT do oida ba aduna maswai da aran ma mayam ma dum PBI adu akoina swai da ina hygienic ba amaka kale tasengna hargadi yamna nokning ba aduga praja miyam dadi madu akoina koki gi misangi wana tana haib tare akoina koki gi against akoina si wangangi koki fruki kai no de koki lewak silam dam si makoina ngasi fruit macha amakatuna achouba fruit om onkana ba senggon ngrom to wan ba mi mai manga da le su chip village na masai da paisa khara pamagi matam gi government gi malenga ki makha leba nationalist miyam sing official sing na paisa khara phangaga frikau ga hapauga di magi morek mahau thokna materials worlds de hingbang amna na chasara kana ngasi tawbi mayam du marak tama khoina thakiba mogi khoisak mayam du lang du ngasi thuraga program yam je lai je du official mayam du su oy sina maram wor kana ngasi di akhoi cookie sing se sengna hari cookie community akhoi huji narco terrorist haidi cookie loina maki aduga new gi all ge no jik mayam khaidong ngang nari adubu hoji tholi ba cookie kangu haib tare aidi ni all haijal roi all garam bujai new garam bujai cookie kangu sing se ngasi da akhoi manipur se lai ba furup atopa kuntra ga tare nipan mapal lem hori ba sing ne makoi je lai ne la pe yare particularly by the Meitei communities or Meitei communities atopa haije da mam kai no ha kana ngasi di mase akhoi gi central government ga state government gi matak tamakona lan howo orga sunga se news media mayam amana praja mayam na misquote tawdagi only community ani gi market top conflict crisis na thola abnina akhoi ngasi Meitei community amana maruk ta chillu matungina chalubu matungina ina hygienic with the akhoi Meitei community na especially or Meitei pangal community na mokoi lai dong la pe yare maram di kai no da ai se example ngotang pijage suna da praja mayam na decide tawjisno maram di kai no hai kan da akhoi ji punjan na ba yadna punjan na bangam dana ani thopi lamdam ni ana ahum thopi
थोपनी मरी थोपने लेरम मैम से ngasi di every community मैम से narco terrorist सिंग लान थे न होंगदा मसा मसा की अंगम अंगम थौना पांगल खुजु कुलाई लोकसिंग मैम पुथोरगा ngasi di लान थे लगनी है कोई narco terrorist सिंग जगह illegal immigrants सिंग जगह हाइना ngasi di थोलागा लेमिन ले only लेमिन न बहु उद्री से ngasi parallel line never meets each other hana haiba ngasai politician kangu sing aru so called ngasai gi politician sing ji ruling amadi opposition phambi ri kangu sing jaga dare ngasi hunaraga le kanda adum leibo uri se akoi sai da BJP Congress RPI khatagi wafam nate almost everyone aduna swai da di akoi na sense of regionalism aruga sense of patriotism se akoi ipai bu sing du matam du da makoi political party le ramra ipai bu sing na lan chungna mi ba akoi gi princely state na le matam da adum mayam amado adum chekmo thana lak matam da akoi khujuk lai phaba le ramra ba isagi thona isagi wakal isagi lingjen manaba pot liglam mayam do chatki haiba targa ding asi de akoi isa na election manifesto de igedam su sab channel lebak mayam ji gone khoi ji kari tawsige kari tawgodabno kari tawdabdo gi soibno kamana simdok mine jige praja singi wakal de ngasi kyam singna thamoi de soga lei haiba pot tu tangdi akoi every is and every political party gi leaders institution sing kangu sing mayam sina khandi mathung tai aina swai pai bu singi political party le rambra kari gi akhoi na ngasi national party le mayam da ngasi pen ro kari for ino regional movement ma sagat mathung tai state ki force mi ko gi state ki adu political platform ma sengpa pa mathung tai haining bang phawra ibsi kari gi no haiba matam da akhoi ta sing ngasi national party le bi mayam sing je akhoi gi high command gi instruction high command pe ko wafam sing haiba sing da isage belam dam sida mai sai ba pot mayam se masigi thangat matam da opposition le boragadi opposition ruling du gi mathakta na khone to di lali khole na hunbang amagi ngang amagi pot amadi lai aru akhone ruling da leiba matam da makhoi ikhoi sida thoi pot se opposition ngangai pot sida achum ba yaw de moina ngangai swai bu ki chumme ikhone sibo ki taw mathong tarabani ruling da leiba haga su haiba ngam da man ba ikhoi gi chachen na nga na wangang gi taw ising da machin du phajal le haiba pot ngang ngam de abu pot leiba man ba mayam amang asi prajana ubudo udane bu damakta isa na matik le da mating thoba perfect or manipur gi adugumba ngasi contest to bidiba mayam singche sidais loina makche political parties loin tok to ana tok tok piramaga every matik chapa mayam ji independent nga ta loi le piramo aduga independent da lepak ko matam da ngasi praja miyam na khalk ko matam da cinematic chai sina mayam gi tawi ma larik haiba hai tabu mathong na lai natraga lewa ko na ma sibuk sacrifice taw e ha po che swai dei di yengjening bam ko pawe aduga hujik manipur le ba civil society organization mayam ma ngasi le ba siga organization gi leaders mayam sing che matam gi manipur da ngasi bok ta issue matak na laga chatpa issue mayam lemak praja miyam gi punsi mayam singna ba mayam sing gi matak ta masi tawba yaroi manipur gi saktam kai bi yaroi territorial integrity kai lo dabuni akoi apun gi saktam saga kadabuni asoi nungsi chana dabgi miyang yeng bi yaroi na law kan mathwai kubak ta hab kan da voluntary service na tholokhiba matam sang na mapun sida chai kumanga kuntra gi matak ta kathogal akko mayam sing sina ngasi faud election da contest taw am to manipur gi ude ari ta gi manipur gi ground reality kangdo je akoi gi national party sing da yaw sing na kangdo bra laik lai yamna wangna tamma kanda party amadi tholaga lepak pamina khanggadobra adugumba lewak sigi soil sigi lamdam sigi oina tasengna kathoga lakiba institution haiba tar natraga civil society body mayam sing to apex body mayam sing dogi leigiba leader mayam dogi punsi du dingasi krawai da thamaga krawai da losal laga tamaganda lewak ki issue mayam tholokda di bot ruling na matam gi kauraga dum gari tanai opposition is tanai rambi ai all political party meeting tor tor rambi ai mayam ma to mayam du dingasi phog da koina madugi mayam sing do makhoi da tanja ma phok makhoi da pibo ngam da bodongna leiba pot ma urak poduna akhoi gi ipai bu sing na pibiram ba thongna liklam mayam sing se akhona likun lina ba hona ba or mataw tamna hona ba mogi matung inna ba hona boda ngamakta ba gi macha ga mo ohen banina akhona ngasi iramdam manipur gi leiba prajam yam se yam independent loina yamna ekhoi constitutional value constitutional right protection safeguard fundamental rights mayam ma constitution of india na ngasi 1949 da merge tawr matung da piba makhoi gi merge tawr ga ccp ni si tawgani haiba pot mayam se ngasi karam manifesto da last many 75 years swai bok da prong ki manifesto da adugi constitution gi provision da ekhoi na annex tawgi matam natraga merger agreement tawgi matam da pi gi mayam sing do masi ekhoi na si pot se phangdri si phangana hona gani haiba krai to lege asudi akoina miyo khara khujok punjal laganda or institution gi mahut se laganda thokpa mayam singduna makhoi gi pota akoina si odi praja singa thajarani si odi praja ne khoi nung chirani si odi praja ne khoi yarani haiba pot ngak tang gi sema kanda table lagi thadoraga media da as a tiger na tholaga kai yongna wangang masong phangbo na akoi praja singa di usei akoi praja na pamina
मधुगी पोतुदा यामना हेन एक्यूरेट ओइनबा खरा हेन फजनबा खरा हेन अफबा सोल्यूशन अमा अरुगा असांगबा विजन अमग लोइनना सिगी होरिबो मयाम से स्वाइदि फजना होरे सिमदि खुना स्वाइदा काइग्रे आइना सोइगस आई छोरेगे सो हाइबियादे आइना ngasi ngang is asoi mayam yorongganeba viewer mayam na aragi public mayam na or anchor na daga phambiriba spokesperson ani lalagadi kiran gi lale swaida iyam du lale inau du lale maruk du lale na habiyoba I am ready to try to sense or reform that statement ngasai oja kai no na dum bian sam na ngasai aina wai ngor ko to miss ko to ning de haibini oja na kudak reaction lale hai che sumaina ekoi che party ki wala itna aina sidaisda aina congress yaudre natraga aina RPI yaudre aina BJP yaudre achi yaudre natraga CPI yaudre na pungang ngang ba wafam nate only ekoi na hijenic idi howjik ti ekoi che ngasi platform da phamaga dogi notice dialogue ki sigi studio da phamina rakanda anchor na ngasi hangbiba question da apamba thambira kanda praja amana ngasi khona piriba comment da asum sumda lamba ngangriba potsing che masumaina khanaba se elected mayam yori busingche mafam chana yamna unparliamentary oiba slang language natraga mayam do simra kan aphabato phuna bai natana akoi only yamna fruitful oigadaba with yamna clean and clear with sincere and honest transparent accountability oiba pot da akoi prajam yam da sigodi thamage sigodi tawrage haibase masigi potse akoina thamba ma mathau tai natraga di akoina what of what's the ngasi phaboda ek horokpodagi na akoina politics da democracy da kongdara kodagi hauna even india gi constitution ji akoina da sena ngasi nga aga lai sigi potse si tawri na haiba potsing che mayam amana masigi pot ngangna raga lei pot akoina ngasi safeguard fangde constitution provision constitutional right fundamental right mayam singse akoi masida akoina IPC da CRPC the piriba provision mayam singse ngasi akoina ngasi chapchana akoi da sengna haragadi ngakpa ngamde haiba singse akoina ngakpi gadoi che akoi isa sida akoina thauna leina akoina su leibu ngamdoi je karino hai kanda ta sengna koi karaiba elected mayam singna tobiragadne ya haibdagi one line or two line or zo tamonako tongon candidate singi opinion macha macha observation macha thambira one or two line matam sangbadi ya roi tam asagi BJP de hoga na BJP Congress then RPI MPP support candidate aduga independent candidate ani sigi sida kk tamogi observation line amamani ni khaktan tam just 2 minutes I did as I Miraj, I know I have the Hajar among the minor people that independent ma'am Jorminago. When BJP then hygienic body, Makoji center the repeated instruction, so called high command instruction though. My among the Virongani, Maduka to Oganda, Levaki, I know Lobum to Potogdan, Credit Aisagi Koktagi as an elected on a Pajam young mute on a Putok, the Sile and Masito, the Nakogi, the Masito Bungamoy, Naga Aishi Toy and extend Lepama. Are the Congress takes opposition oina? As I may amama Tambi Mojohana ruling on the Sana Manipur Pambireko. Palakumatamda, Matamdi Apapata Warishina Rumzico, Conchito, Mr. Havendana. Congress knows it as in being an opposition party. I couldn't palm the Potadi. I could love one topa. Assembly and the Pungi, Wawato Gimatang Hagi, states the Equina, Assembly rule of procedure and conduct of business. Karigumba Kanagumba, elected Amana Katukaranto, Abanatraga, Assembly privilege Sopiava, posting to Agadi, must have first. Canada, Madugi, Canada, previous solo put the member in the Singuna, Makuna, Logo the Togdang Singja, previous Sopo Matamda, Sibok to we Yahena, Nasagi, ethics and a previous committee in a labor, both of the Makuna, Wakat Patanga, Yai have a say, Ekogi, MLA Sings, not Hamba Tanga, not Moikan of the Yawi never, Madu Tanga, Kita Madam Zay, Matum Taka put the Shuman item, let me say, when Evi, Senel Gumbanata, any platform, then Traga, Lerakuto, whatever from the Modu Ida complain though. As being an elected or say Pabu Ozoina, rule number 300 cannot tank kidnako. Magi complain about tank kidna. Sumaina, quickly Hana Yoromaga, assembly remote Tokyo, me and Takapantaba. How do opposition one and Takapa? RPI same submane, Makoi was animal to others, I mean, Rivenina. How you try the Equina and Dokuna, Podam Oregasu, Makoji, Lawunto, what's Samina, Mapum to the Equina, Karigumba Manipugi issue the Masimasito, Vidagadi, Equi, Samina was a 30 centers, Samina Zoom Manipur State, Kennedy, so I talked to the Kanaga, Taman report credit equipment on lay. I told you MPP was Hogan Pasti, I think I have a reasonable momentum Sakapati, Masai Larry Haiba Hitava, Adagita Chena, Ama Mayam with Tabuk to Wuto, the Wafam Latana, I could reasonable momentum Sakapati to me, I could state party was strong, whatever Tamda, I could national political party institution singi or Makoi Saman Samin never singuna, Masaki central instruction have the later way, could state the Lajariba, I could parliamentarian Mayama or never same Salma. Kong Shomiba, Kingmaker Mayamama,
मधुगी किंग मेकर सिंगदुगी अखोगी मनुंगदुदा अखोगी यावरिबा अखोगी मधुबु चलाइदो मयाम सिंगदु अखोगी पॉलिटिकल पार्टी अमदा करी मागी लैरिबा डू एंड डोंट्स करी यावरि हाइबदो ngang अखोगी लमदमसिगी ओइना चनिंग थोलैबा इशू मयामदा कमाइ लोशनजिगी हाइना हेना खंगदोदि ओइने अदना मधुगी पोतोनी इंडिपेंडेंट अनिदंग साहेबने कोइना तोमतोम सना एलाइस नोंसाबा अमदो मंग कावरेगो मा सरद अदो मखोगी मरक्ता अखोइना ngसागी तोमतोम सनागी स्पीच ता अखोगी कॉन्स्टिट्यूशन की प्रोविजन की वांगदा हाइब तारेको जस्ट एगो सीएम हाटकनी कान हाइबगुंबा अदगी अदुंबा यामना अनपार्लियामेंटरी वर्डसिंग छे मधु वाहिसिंग द प्रजासिंग ताबदा फजरगसु लेवाक अमगी इलेक्टेड अम ओरकदो मिसक अम ओइबनिना अदुंबा फजदबा वाहिजे मनुंग लेरगसु खितंग फाजलगा थमगा अदुगा कॉन्स्टिट्यूशन की प्रोविजन मनुंग द आईपीसी की सीआरपीसी की लॉ द पीबा मनुंग द कनागुंबा अरानो पोट से हाईएस्ट फॉर्म ऑफ पनिशमेंट जे इफ जस्ट ना कोलो मसिन जे थिदोक पतागद मीदो हेंग टिल डेथ अन पीबा की पोट लेरिबनेबा एकोगी मनुंग द सिगी पोट अदुम मनाइन लाक्चनी अदुना मधुगी मतम दु ngairakanदा सम पेशेंट खरा मा लेबा मथौ ताय अदुना चिन्ना पुंगा ngambudu फतेना 10 seconds लंबिरो आई मतम दिले महेश की आरपीआई हाइबीबदा थौदांग लवैदो होजिक पार्लियामेंट मी अमता लेतबने पार्लियामेंट मनुंगददी कादबनिना हाइब ngamjadra मपानददी महेश्वर तमावदमना हन्ना कयारक हाइगरा अदुगा हनक मयाम नुक्सिदना थागतपिदना पार्लियामेंट मनुंगसु वा ngang ngamna मयाम सिनबि वाइ कोई बीजेपी ना कांग्रेस ता चार्ज तौरीबा एनआरसी की मतंग से आई अमता क्लियरिफाई तौगे तौबने सिगी से असेंबली दा थोक्सोम 𝗡𝗘𝗏𝗧𝗘𝗜 स्पीकर मणिपुर लेजिस्लेटिव असेंबली हाइदना माना अखोय कनो तौबदुने नंबर 29 दा resolution passed by Manipur Legislative Assembly in its sitting held on 5th August 2022 da this house unanimously resolves to establish the Population Commission of the state and also to introduce and enforce National Register of Citizens haibane sida Congress party na NRC support taude haina BJP amasung BJP ga chatminariba party na Manipur praja miyam sida Congress si NRC की मायोक्ता लेबा पार्टी अमदौन उहल्लिबसे मसीदगी अखोय यानारसे क्लियरिफाई तवरसे यामना लान उहनबदो अखोय टोकपिरो हाइबा ओके अखोय पाउ मथंगी प्रोग्राम लेबा अदुननिको नत्रगदि याम सांगना सथबा याबने ngasi gi war of words intensifies हाइबा नॉइज डायलॉग के एपिसोड सिदा सौगा बिहि ngasi gi stream panelisting amkona thagachari amse kai khunu buchage ahambada अखोय gi group captain retired Indian Air Force RPI athwale mahesh thonawjam represent obiriba अखोय gi oza अखोय तमो बीएन शर्मनी तमो बुथकचरी का खुनु बुचरी लोइना मणिपुर की संगायबा सोशल activists aduga tonga issue sing da tatana comment pibiba aduga political development mayam asi amadi dynamics mayam ji observation fazana tobiba ikai khumda jariba social activist ni tamo Dr. Kiran Yendrembam tamu thagachari kai khun buchari loinana nahu jaraga so yam machin tu khalakliba political party singi wangang loina myam yam pamnaba aikoi gi wangang loi amani Bankim Chandra Maite hujurji Manipur Congress Committee ki spokesperson ni koi tabang mi thagachari loina ngasi ki program je hobuding loi fomi ing tabi ki Manipur myam bo muga thagachari NIT 2024 थागदौरिबा महिरोइ सिगिनौता यामना नुंगाइबा पाव मा पुदुना लाक्चरी रेशनलाइज ओरबा सिलेबस ता बेस तौबा मॉक टेस्ट सीरीज अमा पांगथोक जगदौरी कैश प्राइस लेगनी लोइनना सब्जेक्ट एक्सपर्ट सिंगना परीक्षा सिदा हंख्रिबा क्वेश्चन सिंग हसिसु एनालाइसिस तौगनी हजि फावबदा नखोइना होनरिबा असि चांग कया यौरे हाइबा सिंगदु खंगदोक पिनबगिदमक्ता परीक्षा सिंग असि थाजनबिहौ know your level akup marol gidamag makhada pijariba contact number singa sida pau phau biro